ꯐꯝꯃꯤꯂꯥ ꯀꯩꯅꯣ ꯁꯣꯝꯗꯩ ꯆꯥꯏꯁꯨ ꯃꯌꯥꯝ ꯁꯤꯔꯤꯝꯗꯦ ꯁꯣꯝꯗꯩ ꯆꯥꯏꯁꯨ ꯃꯌꯥꯝ ꯁꯤꯔꯤꯝꯅꯦꯕ ꯌꯦꯡꯅꯤꯡꯗꯔꯦꯕ ꯑꯩꯈꯣꯏꯗꯤ ꯅꯣꯏꯅ ꯊꯥꯗꯣꯔꯛꯏꯕ ꯇꯧꯊꯣꯔꯛꯏꯕ ꯃꯌꯥꯝꯗꯣ ꯅꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣꯕ ꯁꯣꯝꯗ ꯀꯔꯤꯅꯣ ꯑꯣꯏꯔꯤ ꯁꯤꯆꯨꯋꯦꯁꯟ ꯃꯅꯤꯄꯨꯔ ꯁꯤꯆꯨꯋꯦꯁꯟ ꯀꯔꯤꯅꯣ ꯈꯪꯗꯕ꯭ꯔꯥꯕ ꯅꯣꯏ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯗꯣꯔꯦ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯆꯦꯟꯗꯅ ꯀꯔꯤꯅꯣꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯔꯣꯝ ꯁꯦꯟꯇꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯆꯧ ꯑꯆꯧꯕꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇ ꯆꯞ ꯆꯥꯅ ꯃꯣꯏꯒꯤ ꯌꯥꯊꯪ ꯉꯥꯛꯑꯒ ꯂꯩꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯦꯠꯇ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯗ ꯋꯥ ꯉꯥꯡꯉꯁꯨ ꯁꯨꯡꯇꯥ ꯇꯥꯔꯣꯏꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯐꯝꯃꯤꯕ ꯃꯤꯌꯥꯝꯁꯤꯅꯅꯦ ꯍꯥꯊꯤ ꯇꯥ ꯂꯩꯔꯤꯕ ꯊꯕꯛ ꯃꯈꯣꯡꯒꯤ ꯁꯔꯀꯥꯔ ꯑꯣꯏꯕꯤꯒꯅꯣꯕ ꯃꯅꯤꯄꯨꯔ ꯄꯨꯟꯕꯒꯤ ꯁꯔꯀꯥꯔ ꯑꯣꯏꯕꯤꯌꯣꯕ ꯑꯣꯄꯣꯖꯤꯁꯟꯁꯨ ꯉꯥꯏꯔꯦ ꯃꯅꯤꯄꯨꯔ ꯄꯨꯟꯕꯒꯤ ꯑꯣꯏꯕꯤꯌꯣꯕ ꯁ꯭ꯋꯥꯏ ꯃꯇꯦꯛꯇꯗ ꯂꯩꯕꯤꯒꯅꯣꯕ ꯑꯄꯨꯟꯕꯒꯤ ꯊꯕꯛ ꯇꯧꯕꯤꯌꯣꯕ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯔꯤꯀ꯭ꯋꯦꯁꯁꯤꯅꯤ ꯍꯟꯗꯛꯁꯨ ꯈꯨꯠ ꯄꯥꯏꯔ ꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯉꯧꯕꯁꯤꯗ ꯂꯥꯛꯏꯕꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯆꯠꯂꯨꯔꯒ ꯂꯥꯛꯄꯅꯣ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯉꯕꯅꯤ ꯁꯤꯕ ꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤ 34-35ꯁꯤꯗ ꯑꯃꯈꯛꯅ ꯌꯦꯡꯅꯕ ꯑꯣꯏꯔꯒꯁꯨ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯄꯥꯝꯃꯤꯟꯅꯕ ꯄꯨꯝꯅꯃꯛꯁꯤꯅꯁꯨ ꯍꯥꯏꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯐꯝꯕ ꯃꯇꯝꯗ ꯄꯨꯟꯅ ꯍꯥꯏꯃꯤꯟꯅꯕ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯏꯃꯥꯏꯒꯤ ꯃꯦꯔꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯈꯔ ꯑꯝꯇꯪ ꯇꯧꯃꯤꯟꯅꯁꯤ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯩ ꯑꯆꯧ ꯑꯆꯧꯕ CSO ꯃꯌꯥꯝ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯝꯇꯪ ꯂꯧꯃꯤꯟꯅꯁꯦꯕ ꯁꯤꯅꯦꯕ ꯌꯥꯝ ꯃꯦꯟ ꯄꯣꯏꯟꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯗꯥꯡꯁꯦ ꯍꯟꯗꯛꯇꯤ ꯃꯣꯏ ꯆꯞ ꯆꯥꯅ ꯂꯧꯍꯧꯅꯕ ꯐꯤꯔꯦꯞ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯊꯥꯡꯖꯟꯃꯤꯟꯅꯧꯁꯤ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯇꯧꯕꯤꯔꯛꯄꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯃꯨꯛꯇꯪꯗꯤ ꯂꯦ ꯇꯥꯕ ꯄꯨꯟꯁꯤ ꯍꯣꯏ MP ꯑꯅꯤꯒꯤꯗꯤ ꯃꯣꯏ ꯃꯊꯧ ꯇꯧꯔꯦ ꯃꯣꯏꯒꯤ ꯚꯣꯠꯇꯨꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅ ꯑꯅꯤꯗꯨꯅ ꯃꯔꯣꯟ ꯈꯔ ꯉꯥꯡꯕꯤꯕꯗꯣ ꯑꯩꯈꯣꯏ ꯄꯦꯜꯂꯦꯕ ꯃꯔꯝꯗꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯄꯥꯟꯈꯤꯕ MP ꯗꯨꯅꯗꯤ ꯃꯟꯗꯤꯔ ꯋꯥꯏꯁꯤꯗ ꯂꯩꯌꯦꯕ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯝꯇ ꯐꯣꯡꯗꯣꯛꯇꯦꯕ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯁꯤꯗꯕꯨ ꯍꯥꯏꯗꯦꯕ ꯑꯗꯨꯕꯨ ꯍꯟꯗꯛ ꯀꯥꯈꯤꯕ ꯑꯍꯨꯝ ꯀꯥꯈꯤꯕꯗ ꯑꯅꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯗꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯌꯥꯝ ꯊꯥꯒꯠꯆꯩ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯅ ꯁꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯝꯒꯗꯕ ꯃꯣꯏ 10ꯗꯨꯒꯤꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯈꯪꯗꯦ ꯑꯣꯄꯣꯖꯤꯁꯟꯗ ꯐꯝꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯍꯦꯟꯅ ꯈꯪꯉꯦ ꯑꯗꯨꯅ ꯐꯝꯃꯤꯕ ꯄꯨꯝꯅꯃꯛꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯃꯨꯛꯇꯪ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯃꯤꯟꯅꯔꯒ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕꯁꯦ ꯀꯣꯔ ꯏꯁꯨꯅ ꯅꯣꯏ ꯗꯤꯁꯀꯁꯟꯗ ꯀꯩꯗ ꯑꯗꯨꯗꯒꯤ ꯅꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯥꯎꯅ ꯂꯩꯕꯗꯣ ꯅꯣꯏ ꯃꯁꯦ ꯂꯥꯎꯅꯕ ꯅꯠꯇꯕ ꯑꯗꯨꯗꯒꯤ ꯗꯤꯁꯥꯏꯠ ꯇꯧꯔꯒ ꯀꯣꯔ ꯏꯁꯨꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯣꯔ ꯏꯁꯨꯁꯦ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯕ ꯁ꯭ꯇꯦꯟ ꯑꯃ ꯂꯧꯔꯒ ꯁꯦꯟꯇꯔꯗ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯅꯣꯏꯒꯤ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯄꯨꯊꯣꯛꯄꯤꯔꯒ ꯃꯗꯨꯒꯤ ꯄꯨꯝꯅꯃꯛꯇꯣ ꯁꯦꯟꯇꯔꯗ ꯆꯠꯃꯤꯟꯅꯧ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯔꯒꯁꯨ ꯅꯣꯏꯅꯗꯤ ꯁꯥꯎꯔꯛꯀꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅ ꯃꯐꯝꯗ ꯆꯠꯂꯒ ꯉꯥꯡꯅꯔꯤꯕ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣꯏ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗꯤ ꯇꯧꯕ ꯌꯥꯝ ꯐꯩ ꯏꯅꯣꯁꯤꯌꯦꯁꯟ ꯇꯧꯕ ꯌꯥꯝ ꯐꯩ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯃꯔꯤ ꯆꯠꯄ ꯌꯥꯗꯦ ꯐꯝꯃꯤꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯉꯥꯛꯑꯒ ꯁꯦꯀꯨꯔꯤꯇꯤ ꯉꯥꯛꯑꯒ ꯐꯝꯃꯤꯕꯗꯣ ꯃꯥꯏꯀꯩ ꯃꯔꯤ ꯂꯥꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃ ꯀꯥꯎꯕꯤꯒꯅꯣꯕ ꯑꯩꯈꯣꯏꯒꯤ ꯁꯃꯨ ꯃꯈꯣꯡꯒꯤ ꯁꯔꯀꯥꯔ ꯑꯣꯏꯕꯤꯒꯅꯣꯕ ꯃꯅꯤꯄꯨꯔ ꯄꯨꯟꯕꯒꯤ ꯁꯔꯀꯥꯔ ꯑꯣꯏꯕꯤꯌꯣꯕ ꯑꯣꯄꯣꯖꯤꯁꯟꯁꯨ ꯉꯥꯏꯔꯦ ꯃꯅꯤꯄꯨꯔ ꯄꯨꯟꯕꯒꯤ ꯑꯣꯏꯕꯤꯌꯣꯕ ꯁ꯭ꯋꯥꯏ ꯃꯇꯦꯛꯇꯗ ꯂꯩꯕꯤꯒꯅꯣꯕ ꯑꯄꯨꯟꯕꯒꯤ ꯊꯕꯛ ꯇꯧꯕꯤꯌꯣꯕ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯔꯤꯀ꯭ꯋꯦꯁꯁꯤꯅꯤ ꯍꯟꯗꯛꯁꯨ ꯈꯨꯠ ꯄꯥꯏꯔ ꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯉꯧꯕꯁꯤꯗ ꯂꯥꯛꯏꯕꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯆꯠꯂꯨꯔꯒ ꯂꯥꯛꯄꯅꯣ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯉꯕꯅꯤ ꯐꯝꯃꯤꯕ ꯁꯔꯀꯥꯔꯗ ꯐꯝꯃꯤꯕ ꯅꯣꯏꯅꯁꯨ ꯈꯔ ꯈꯪꯕꯤꯔꯣ ꯑꯗꯨꯅ ꯁꯨꯒꯨꯝꯕ ꯌꯥꯝ ꯂꯩꯔꯤ ꯑꯉꯧꯕ ꯐꯤ ꯁꯦꯠꯂꯒ ꯂꯩꯕ ꯌꯥꯝ ꯂꯩꯔꯤ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯂꯨꯈꯥꯕꯤꯅꯤ ꯈꯪꯗꯕ ꯃꯄꯨꯔꯣꯏꯅꯤ ꯈꯜꯂꯩꯅꯤ ꯈꯪꯗꯕ ꯏꯃꯥꯟꯅꯕꯤ ꯃꯁꯥ ꯃꯄꯣꯛꯇ ꯂꯩꯔꯤ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯃꯥꯡꯈꯤꯕꯗꯒꯤ ꯉꯁꯤꯐꯥꯎ ꯊꯤꯕ ꯈꯪꯗꯗꯅ ꯃꯥꯁꯤ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯕꯅꯦ ꯁꯨꯖꯥꯇꯥ ꯑꯩꯁꯦ ꯂꯨꯈꯥꯕꯤꯅꯤ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯃꯤꯐꯥꯎ ꯂꯩꯔꯤꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯔꯨꯕ ꯃꯌꯥꯝꯗꯨꯅ ꯄꯦꯟꯗꯕꯅꯦ ꯍꯥꯏꯔ ꯀꯃꯜ ꯕꯥꯕꯨ ꯉꯁꯤ ꯀꯩꯗꯧꯕ ꯉꯝꯃꯤ ꯀꯅꯥꯒꯨꯝꯕꯤ ꯑꯝꯇ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯒ ꯀꯣꯔꯠꯀꯤꯗ ꯑꯗꯨꯝ ꯆꯠꯅꯈ꯭ꯔꯦ ꯃꯤꯅꯦꯕ ꯃꯥꯡꯉꯤꯗꯣ ꯀꯦꯝ ꯃꯅꯨꯡꯗꯒꯤꯅꯦꯕ ꯁꯦꯟꯇꯔꯒꯤ ꯄ꯭ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯄ꯭ꯔꯖꯥꯅ ꯈꯪꯉꯦ CSOꯅ ꯈꯪꯉꯦ ꯁꯦꯟꯇꯔ ꯁ꯭ꯇꯦꯠꯇ ꯍꯥꯏꯁꯦꯕ ꯁ꯭ꯇꯦꯠꯁꯦ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯍꯟꯁꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯗꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯏꯃꯥꯏꯒꯤ ꯃꯦꯔꯥꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯃꯌꯥꯝꯅ ꯄꯨꯜꯂꯒ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯃꯤꯠꯁꯦ ꯇꯧꯖꯕꯅꯤ ꯃꯁꯤꯗ ꯁꯥꯎꯕꯤꯕ ꯇꯧꯕꯤꯗꯅ ꯙꯞ ꯙꯔꯥꯡꯒꯤ ꯊꯕꯛꯁꯦ ꯇꯣꯛꯑꯁꯤ ꯙꯞ ꯙꯔꯥꯡꯗꯨꯗꯤꯀꯣ ꯃꯗꯨ ꯌꯥꯝ ꯐꯠꯇꯕ ꯊꯕꯛꯅꯤ ꯃꯤꯉꯣꯟꯗ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯟꯅꯦꯁꯦꯁꯔꯤꯗ ꯅꯣꯏꯅ ꯕ꯭ꯂꯦꯛꯃꯦꯟ ꯍꯔꯥꯁꯃꯦꯟ ꯄꯤꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯇꯧꯕꯤꯒꯅꯨ ꯉꯁꯤꯐꯥꯎꯗ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯑꯩꯈꯣꯏꯗ ꯃꯣꯞ ꯁꯥꯒꯠꯄ ꯏꯍꯧ ꯇꯧꯕ ꯑꯗꯨꯝꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯇꯞꯅ ꯏꯪꯅ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯔꯒ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯗꯅ ꯍꯣꯔꯦꯟ ꯀꯩꯗꯧꯔꯛꯀꯗꯕꯅꯣ ꯈꯪꯕ ꯉꯝꯗꯦ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯇꯧꯕꯤꯒꯅꯨ ꯃꯗꯨ ꯌꯥꯝ ꯐꯠꯇꯕ ꯄꯣꯠꯅꯤ ꯃꯗꯨꯒꯨꯝꯕ ꯆꯪꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯂꯥꯜꯂꯒꯅ ꯂꯥꯜꯂꯦ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯤꯌꯣꯕ ꯅꯠꯇꯗꯅ ꯙꯞ ꯙꯔꯥꯡꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯈꯔ ꯇꯣꯛꯃꯤꯟꯅꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯁꯤ ꯃꯥꯏꯀꯩ ꯃꯔꯤ ꯆꯠꯄ ꯌꯥꯗ꯭ꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯅꯍꯥꯟꯃꯛꯇꯁꯨ ꯑꯍꯜ ꯑꯃ ꯁꯨꯁꯥꯏꯠ ꯇꯧꯒꯦ ꯇꯧꯔꯤꯗꯨꯅꯤ ꯃꯥꯒꯤ ꯃꯤꯌꯥꯝꯗꯨꯅ ꯀꯜꯍꯧꯕꯒꯤ ꯃꯥ ꯐꯕ ꯋꯥꯗꯅꯤ
aduna maram oiraga assembly fazana follow to view speaker ngasi hujik su ngasi su request tawrisini nasagi power phudok biraga achumba fire lepi o haidana ngasi su media gi through da akoi non the request tawjari sini jabani press meet gi matang se atai kai su nate khoi gi ngasi method tagi 2023 method tagi horaiba khoi gi lan haiba tare situation se ngasi bauta tha kuma thoi hela bauta control to bonga maktaba adubu control to bonga makte haidana su ngasi bo imai ben map se amaga dum mateng pangnaraga khangnaraga lakpani adubu khoi gi huji huji khoi gi assembly gi khoi tang tara dagi February ki tang tara dagi assembly horaga 24 da loiba numit tara mathoini gi moiba phamba haiba mifam ama leiba duda khoi gi ma myam sina asigi numit sida press meet ama tawjaraga leiba khoi gi sarkar da leiba opposition oro ruling oro mokoi punamaki lobam thopa thodang haibadi speaker na lobadaba ngasi makta su khoi gi ngasi numit mari ni manga ni sida akoi gi party khudimang na tawnareba pot sarkar da phamba masen da tawnaraba pot opposition da tawba pot praja akoi gi di moi gi budi hoi politics ni aduni adani harakani adubu praja akoi na oin badadi tasena madu gi poto tasena hujiki oina fibam sidi uhaningdre moi gi amaga tawna base chumi moi gi politics ki pako ama question ama hangadi answer ama pibas mathau tai adubu matang gi matungina pinaro ka sukaide tawnaro ka sukaide adubu huji oiriba mai chaiba mai kai mari chadya diba huji lan loiba nateba akoi gi sarkar gi leira leibiriba phamiba acho phamiba mayam sinadi huji shanti khare leire peace leire haba peace karai da leibano peace haba potse tasengna koi gi relief camp da leiriba chingkhong chingya da nungti gi nomagi khoi gi khun ngakcha da sangiba imai be leiriba mayam sina mai gi mayum beida kandu leita da leiba khoi gi mai kai mari chetpa ya diba potse da kandu leita da leiba khoi gi mai kai mari chetpa ya diba potse tasengna hana gi lambi dawna chalhanba adugi matam da neba peace leiba na haina gada base adubu khoi di tasengna praja mu oirubani na mayang gi kholaw oina laiba assembly sida numit 12 gi moi gi phamgadaba mifam duda akhoi gi sigi situation sida oina khana biraga numit nini natraga humni orasu masida focus bibe hoi budget ki tawdabe ade ate ma'am dusu famdabe ade tawbadabu masina main oina priority pibiraga haiba numi humni gumba sida khoi gi moi gi discussion gi type ta khoi gi moi gi sidaisa core issue adu adana pot reasonable oiba husi bokta khoi gi पाइरिबा सरकार सिना हाइबा ngamdaba center na thokpa ma haiba state na thokpa ma haiba si praja da khoi dem pen da bo oire aduna khu oiriba core issue se sini haiba se khoi gi leiriba opposition oro ruling oro mokoi na chap chaba fire ba ma loraga white paper ama loraga duga center da report to pbu adugi matung ina center na bathong tong jar pa tong ta ba haiba do adu khoi na mungta na si huji khoi state sina lobom thokpa thodang chap chana logde haiba se khoi ngasi center na ngang thori ba potuna khangba ngam ba jini da thoki ba thodok do khoi gi state ko na depend to hole kai gi loba khoi na ngasi center nga ga su center da phana haira ga su state ki sarkar ama lei bani na ngasi makte yo kauri ba miyam se yo nahan makta da ama choina ama kaure kauri ba potu su moi gi pali ba ruling da phami ba kangu ngata ne ba pulap kaubiraga pulap decide tawraga wari watai do sanabi ba yadabra ba nata da na to ngahalaga mi amang pedam kauni ngahala amang kauni masi tasengna koi yengba da mungaite yamna pakhatchaba poram oye koi na di assembly se laaga apun bagi fire ba ma longjare ni ko haidara khalna da leirubani aduna maram oiraga masi gi imai gi merana imam yamda masi gi press meet se tawbani masi akoi na ngange haidana su leibiri ba puna mangno waro biganu se khoi gi sakti paira ba khudi mangno paro biganu akoi voice se no na nemda da badi hodai ba nemda ge na khusu leiru ba de ba tumina leirage ka dawru no ne semjara ani tawjara ani na adu oire ba situation sidadi akoi tumina leiba ngam da ngasi kholaw am ta leba thangala kane ba kholaw di noi no ulai ba character myam du gi matung ina dum khoi kholaw di lakane ba lakta ba suya roi ba aduna leiri ba suya chu acho ba myam ma su leire hai ba pot huziki mla taras ne taw ba pot jantra mantra da khoi gi separate ki union territory demand gi moi di dana phambang ngam gra ba ne ba adu ko myam da ngasi action lo ko ko kari gum bim ta moi gi tawbong thoba thawdang tawda leiye ba adu ko myam do तहनबा खनबियु नैलबियु नुमी हुमनिगी मतमदी प्रजा मियान gi oina thambiyu haiba pose ngasi imai gi merai gi side gi imam yam pullaga haijai aduga khoi gi speaker su nasai gi na thongna do tab chap chana fudok biba matam jaure jeisda khoi gi ada chala ga siga bai gan noi tongna banate na na amam kawi na na amam kawi ngarang na pulap amu kumba mela kai no so dei chai chu myam sirim dei so dei chai chu myam sirim de ba yening da ne ba ko ni noi na thadore ba tong thore ba myam do noi na tawri ba pose kani ro ba so da kari no oile situation ni manipur situation kari no khang da braba no myam se
हेक्टर असेंबली फमदोरे हाब खुदिंग हेक्टर सुमान चेन दना करीरोबा अदुगा अखोगी लेरिबा प्रजा मियाम मरो सेंटर ऑर्गेनाइजेशन अचो अचो बोनसो अखोगी स्टेट चाप चाना मोगी याथंगा गा लेरि हाबा कोइसे स्टेट अखोने सेंटर वा गा सुता तारोइबा मरम जे अखोगी स्टेट की फमी मियाम जने हाथी गा लेरिबा